ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯣꯌꯥ ꯂꯥꯛꯄ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥ ꯂꯥꯛꯄ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯂꯣꯏꯅ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯁꯨꯖ ꯅꯣꯝꯖꯕ ꯀꯟꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯍꯪꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯥꯡꯐꯗ꯭ꯔꯕ ꯁꯣꯏꯐꯗ꯭ꯔꯕ ꯊꯕꯛ ꯊꯧꯗꯥ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯁꯨꯖ ꯅꯣꯝꯖꯕ ꯈꯨꯜ ꯑꯃꯅꯤ꯫ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏ-ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯤ꯫ ꯃꯇꯧ ꯑꯁꯨꯝ ꯄꯥꯜꯂꯛꯄꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯤ ꯐꯠꯇꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯃꯒ ꯌꯦꯡꯊꯤꯅꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯋꯥꯏꯔꯞꯅ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅꯁꯨ ꯇꯧꯔꯤꯕ ꯊꯥꯕꯜ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯇꯥꯟꯅꯔꯤꯕ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯛꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯁꯨ ꯌꯨꯝ ꯈꯔ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯨꯝ ꯈꯔ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯦ ꯈꯛꯇꯅꯤꯀꯣ ꯈꯜꯂꯨꯗꯨꯅ ꯌꯥꯝꯅ ꯀꯤꯊꯤꯠ ꯀꯤꯔꯨꯝ ꯇꯧꯔꯝꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯖꯔꯦ꯫ ꯊꯥꯕꯜꯒꯤ ꯌꯨꯝ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯠꯇꯦ꯫ ꯁꯪꯒꯣꯏ ꯌꯨꯝꯁꯥꯗ ꯁꯥꯔꯒ ꯚꯦꯂꯟꯇꯥ ꯃꯆꯥ ꯑꯃ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯏꯃꯨꯡꯅꯤ꯫ ꯁꯨꯖ ꯅꯣꯝꯖꯕ ꯀꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯆꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ 9-10 ꯁꯨꯖꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯊꯥꯕꯜꯒꯤ ꯃꯌꯥꯝꯕꯁꯤꯡ ꯊꯣꯛꯄ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯒꯣꯄꯥꯜꯗꯤ ꯃꯕꯨꯛꯆꯪ ꯄꯤꯛꯄ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯕꯜ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯃꯛꯇꯤ ꯅꯠꯇꯦ꯫ ꯒꯣꯄꯥꯜ ꯊꯥꯕꯜꯒꯤ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯤ꯫ ꯊꯥꯕꯜꯒꯤ ꯃꯃꯥ ꯑꯁꯤ ꯃꯄꯥꯕꯨꯡꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯊꯥꯕꯜꯕꯨ ꯀꯨꯏꯅ ꯌꯥꯎꯗꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯒꯣꯄꯥꯜꯕꯨ ꯐꯪꯖꯔꯕ ꯃꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯕꯜꯁꯨ ꯃꯍꯥꯛꯁꯨ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯄꯥꯕꯨꯡ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥꯁꯨ ꯑꯗꯨꯃꯛ ꯃꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯕꯜꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯒꯣꯄꯥꯜꯁꯨ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯒꯣꯄꯥꯜꯅ ꯊꯥꯕꯜꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯛꯂꯤ꯫ ꯃꯔꯝꯗꯤ ꯊꯥꯕꯜꯁꯤꯗꯤ ꯃꯉꯣꯟꯗ ꯌꯦꯠꯄ ꯂꯥꯛꯄ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯒꯣꯄꯥꯜꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯊꯥꯕꯜꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯃꯨꯟꯅꯅꯕ ꯍꯣꯠꯅꯗꯨꯅꯇ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯕꯜꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯂꯧꯈꯣ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯌꯦꯡꯊꯣꯛꯄꯤꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯒꯣꯄꯥꯜ ꯌꯥꯝꯅ ꯋꯥꯅ ꯀꯣꯟꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯊꯥꯕꯜꯅ ꯂꯝ ꯑꯁꯦ ꯐꯪꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯅꯗꯤ ꯃꯍꯥꯛꯀꯤ ꯐꯪꯖꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯊꯥꯕꯜꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯐꯪꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯊꯣꯡꯗꯗꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯒꯗꯕ ꯃꯔꯝꯅ ꯌꯦꯟꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯕꯜꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯃꯇꯝ ꯑꯃ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯑꯃꯗꯤ ꯊꯥꯕꯜꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯂꯧꯁꯤꯡ ꯑꯁꯦ ꯈꯔ ꯌꯣꯟꯊꯣꯛꯈꯤꯕ ꯂꯩ꯫ ꯑꯗꯨꯅ ꯌꯣꯟꯊꯣꯛꯈꯤꯕ ꯁꯔꯨꯛ ꯑꯗꯣ ꯊꯥꯕꯜꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯌꯣꯟꯊꯣꯛꯈꯤꯕ ꯁꯔꯨꯛ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯔꯨꯛꯇꯒꯤ ꯀꯛꯂꯒ ꯒꯣꯄꯥꯜꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯃꯔꯩ ꯌꯦꯠꯇꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯀꯣꯔꯠꯇꯗꯤ ꯈꯪꯗ ꯎꯗꯕ ꯌꯥꯗꯕꯅꯤꯅ
Gopal maithiduna haujikti mahaksu mahaki mafam masida leiri amaromdana Gopal thoidok hendongna nungai yebi marang kaina palibanina thabalgi lo hingkol aduta chopsiluba yadrabani adubu mabu phattabanina thabalgi leiriba lo hingkol machet ado mahangna yamna kalakli maram masi leibana matam ayambata Gopal amati mahake nupi sanaraina thabalgi imung madung masibu mangna batata situnata lakli numitto Gopal amaiba nongden gi mayumda mahak hobi lakli numidang wairang gi matamni mamli tarokpa matamni Gopal mahaki gari adu jara thojil laktuna nongden gi sumangda mahaki scooter ado khamli scooter khamkhibagi makhol adu tabata nongden Gopal lakle haibasa ilai laina adumak khangli nongden mapalomda thorkli matam madta Gopal leirambadu nongden na hai Gopal nang amuk lakdabra hayo kari tawre kari amuk leirabagi oja maibana aingonda sinakhiba thabak adu aina pangthok chakre adubu haujuk phawda makhoigi imungsi thoidokna nungai taba imung haibadu oigi chaba thakpa adumak marang kaina sari ana ayek jawdi masibu kamdori bajanu oja nangonda ina ngahan pigi pa posat adu nahangna matau karamna sijinnakhiba aina tau haiba thabak singdu loina taukhibro oja taude natro aina haibana ahingi pung baro sapsana makhoigi yumgi yena khada phumgadabani na haibadu nahak taudabra ba oja ahingi pung baro du aidi mikap tho houdadana pung ahum khara helakpada oina hey masidi pung ahum de he phumlabadi kadai daki yarani thabak ama taugadaba leire hairabadi nasana su tumdana ngaiba tamgadabani tumba sabada puning changlabadi kadai dagi thabak tamai paklagani ai haigi munataw nangonda ina pikhiba pot ado manjamna tangkhraba yap wana semkhraba jani mado nahakna ngasigi ahing ngasida amuk lokthoklugadabani aduga thangnaba ahingda amuk phumlugadabani thabak adu tawdriba phawbadi nahak aigi nakta lakanu ko aduga pung 11 makhai barodagina pung ama phawbagi manungda thabak ado paikat logadabani nong tagera nong taroira nusi setkera siloira mado ai khangdi thabak adu pangthoktriba phawbadi nasak ado ulakanu chalo masi gi amai basi othokna su kengkheda masi aina longdra yamda hapaga nikthok ai karino murum solibadubo chalone phagani oja ai thabak tu ngasi mak soidna tawjiruragi asomna hairam laga Gopal parap chakhi matam barda nongdren na masigi Gopal haiba misakasi kina kigaliba pang jiba miwonda phattaba tawbuna kalliba aigidi paisa phanglaga loire masigi them duna paisa khara loktoge khangani mahagi mayum masidasu lai thajal duna mahaka yeknaba oriba manaw nupa thabal na magonda thajal lakpani haiduna hektamak hairagi etuga paisa kotna loge khangani do apang bagi maran asing mana saba ha khangani dana ma asomna nongren yamna nungaina lehori somdana kamdori Gopal mahaki mayum jarok labada mahaki nupina kari kamdaurakle haiduna hangi matam aduda Gopalna aina tawriba thabaktu isoi haida baroda phumgdaba potubu aina pung ahum khara helakpada phumle aduna sida pandabane hai aduna potu horen ahing lokthoklu so aduga haying ahing sida phummu so dana hairi kaino haipo adugi amai badu sune phumdo phumjin nataba mana wona kok tobiba yari poni aduni aina khaliba sichu thabaktu mangonda tawwadana pi khaga ai khoya tawna onsil lakene ai dine atupa amaiba moina hongnindawa jani atupa amaiba hong baibadu afaba khak oiroise adugi sarupudine amaibadun hariba thabaktu madu wona tawna phani ihe mi ahing nongjai adu da bu mi gi yana khara tlupa haibasi yana kha pawda abi saijin puluba thengadana aibu mi hun che gatna siba tare ne nangbo haima adu tawdaba natro maibaduna nangonda kasu tawroina haire haido ai ne ai kari nunginu yoro bazani
ꯑꯩꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯑꯗꯨ ꯄꯥꯝꯃꯟꯈꯤꯕꯒꯤ ꯇꯧꯕꯅꯤꯁꯦ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯕꯤꯖꯤꯅꯦꯁ ꯑꯁꯤꯒꯤꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯂꯝꯗꯨ ꯍꯣꯡꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯣ ꯂꯝꯗꯨ ꯑꯩ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯕꯨꯁꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯃꯥꯅ ꯊꯅꯝꯕꯅꯤ ꯏꯄꯥꯅ ꯊꯅꯝꯕꯅꯦꯅ ꯃꯥ ꯃꯉꯥꯏꯔꯦꯅꯦ ꯃꯃꯥ ꯃꯄꯥ ꯅꯤꯡꯉꯤꯁꯦ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩꯅ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯥꯡꯒꯣꯜꯗ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯗꯅ ꯀꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯗꯣꯅꯦꯁꯟ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯒꯣꯄꯥꯜꯅ ꯂꯨꯄꯥ 100 ꯆꯞꯄꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜꯅ ꯄꯩꯁꯥꯁꯤꯕꯨ ꯎꯗ ꯋꯥꯗ ꯄꯥꯟꯕꯒꯤ ꯇꯥꯏꯞꯇ ꯉꯥꯏꯍꯥꯛ ꯂꯩꯇ ꯗꯣꯅꯦꯁꯟꯂꯗꯅ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯑꯁꯨꯝꯅ ꯒꯣꯄꯥꯜꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ ꯊꯥꯕꯜꯒꯤ ꯏꯃꯨꯡꯗꯅꯤ ꯊꯥꯕꯜꯒꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯗꯣ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯍꯣꯠꯅꯔꯤ ꯊꯥꯕꯜꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯁꯜꯁꯤꯡ ꯑꯗꯨ ꯍꯣꯏꯒꯠꯂꯨꯔꯒ ꯁꯪꯒꯣꯜꯗ ꯄꯨꯟꯁꯤꯟꯗꯨꯅ ꯀꯪꯃꯩ ꯍꯨꯕꯤꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯉꯁꯤꯁꯤ ꯅꯣꯡ ꯇꯥꯒꯗꯧꯔꯤꯕꯔꯥ ꯀꯔꯤꯅꯣ ꯅꯣꯡ ꯑꯃ ꯏꯁꯦꯟ ꯁꯦꯠꯂꯤ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯑꯗꯨꯝꯅ ꯊꯥꯕꯜꯅ ꯀꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯅꯥꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯋꯥꯏ ꯇꯩꯔꯤꯕꯗꯨꯗ ꯍꯣ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯅꯪꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨꯕꯨ ꯅꯣꯡꯁꯤ ꯏꯁꯦꯟ ꯁꯦꯠꯂꯤꯔꯥ ꯅꯣꯡꯅ ꯂꯣꯏ ꯆꯥꯝꯈꯤꯗꯅ ꯍꯣ ꯅꯣꯡꯁꯦ ꯇꯥꯅꯤ ꯍꯥꯏꯔꯒ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯩꯁꯨꯅꯦ ꯗꯥꯔꯤ ꯃꯄꯥꯟꯁꯦ ꯀꯥꯏꯃꯟꯕꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯎꯅ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯅꯣꯡꯅ ꯆꯥꯝꯃꯒꯅ ꯆꯥꯝꯖꯔꯦꯗꯅ ꯅꯣꯡꯁꯤ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯁꯦ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯉꯟꯇꯥ ꯇꯨꯝꯅꯕ ꯇꯧꯁꯤ ꯅꯆꯥꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯩꯅꯥꯅ ꯁꯥꯟꯅꯕ ꯆꯠꯂꯝꯒꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯪꯂꯦꯝ ꯍꯟꯖꯤꯜꯂꯛꯂꯤ ꯊꯥꯕꯜꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯌꯦꯡ ꯃꯈꯩꯗꯤ ꯉꯟꯅ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯆꯥꯛꯉꯟ ꯆꯥꯔꯒ ꯊꯥꯕꯜ ꯂꯩꯅꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯃꯪꯂꯦꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯤ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯒꯣꯄꯥꯜ ꯃꯍꯥꯛꯁꯨ ꯆꯥꯛ ꯉꯟꯇꯥ ꯆꯥꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯑꯗꯣ ꯂꯤꯄꯠ ꯇꯥꯔꯝꯕꯗꯒꯤ ꯖꯔ ꯍꯩꯊꯔꯛꯇꯨꯅ ꯅꯣꯡꯗꯣ ꯋꯥ ꯇꯥꯔꯤ ꯅꯣꯡꯒ ꯇꯥꯁꯜꯂꯛꯄꯒ ꯒꯣꯄꯥꯜ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯁꯦꯡꯅ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡ ꯇꯥꯒꯦꯔꯥ ꯅꯣꯡ ꯈꯥꯛꯀꯦꯔꯥ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯅ ꯒꯣꯄꯥꯜ ꯆꯠꯇꯕꯗꯤ ꯃꯌꯥꯗ꯭ꯔꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯟꯕ ꯊꯕꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯁꯦꯝ ꯁꯥꯕꯗꯤ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯂꯩꯕꯥꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒꯅꯦ ꯗꯨꯝ ꯇꯧꯕꯤꯒꯅꯨꯀꯣ ꯁꯤ ꯁꯨꯃꯥꯏꯅ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯏꯜꯂꯒꯅꯦ ꯁꯨꯃꯥꯏꯅ ꯏꯜꯂꯒ ꯍꯦꯟꯅ ꯇꯧꯕꯤꯒꯗꯕ ꯅꯪ ꯃꯉꯥꯏꯔꯦꯅ ꯍꯥꯏꯔꯤꯁꯦ ꯁꯦ ꯅꯪ ꯆꯠꯂꯣ ꯁꯤꯅꯦ ꯅꯪ ꯆꯠꯂꯣꯅꯦ ꯑꯁ ꯑꯩꯅ ꯆꯠꯄ ꯌꯥꯕ ꯑꯣꯏꯔꯗꯤꯅꯦ ꯉꯁꯥꯏꯅ ꯆꯠꯂꯅꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯈꯨꯟꯗꯣꯟꯗꯅꯤ ꯅꯣꯡꯅꯒ ꯅꯣꯡ ꯇꯥꯁꯜꯂꯛꯄꯅꯦ ꯑꯩ ꯌꯥꯝ ꯇꯜꯂꯤꯖꯥꯠꯅꯤꯀோ ꯇꯨꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯍꯨꯔꯥꯜꯂꯅꯥꯒꯤ ꯇꯥꯏꯞꯇ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯅꯥꯔꯩꯒ ꯆꯤꯟꯗꯥ ꯄꯥꯎꯇꯥꯅꯔꯤꯉꯩ ꯄꯨꯡꯗꯤ 11:30 ꯇꯥꯁꯤꯟꯈ꯭ꯔꯦ ꯒꯣꯄꯥꯜꯅ 11:30 ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯣꯂꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒꯦ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯔꯦꯟꯀꯣꯠꯇꯨꯅ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕꯗ ꯄꯨꯡ 1:30 ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯊꯥꯕꯜ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅ ꯑꯩ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗꯤ ꯆꯣꯞꯅꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯑꯩ ꯐꯥꯔꯕꯁꯨꯅꯦ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯁꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯁꯤ ꯉꯥꯎꯅ ꯐꯩꯅ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯩ ꯃꯥꯡꯈꯤꯕ ꯁꯥꯔꯒ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯀꯗꯕꯅꯤ ꯚꯥꯞ ꯇꯥꯔꯦꯀꯣ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯒꯣꯄꯥꯜ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ
ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯤ ꯒꯣꯄꯥꯜꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯕꯔꯥ ꯈꯪꯗꯦ ꯍꯥꯏꯕ ꯑꯣꯟꯊꯣꯛꯅ ꯋꯥꯏꯁꯤꯟꯒꯗꯧꯔꯤꯗ ꯅꯣꯡ ꯑꯁꯤꯗꯪ ꯇꯥꯗ꯭ꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗꯀꯣ ꯑꯩꯗꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯗꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯩ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯅꯣꯡ ꯑꯗꯣ ꯈꯪꯄꯥꯛ ꯈꯥꯛꯂꯛꯏ ꯑꯗꯨꯝꯅ ꯈꯥꯛꯂꯛꯄꯗꯨꯗ ꯒꯣꯄꯥꯜ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥꯔꯩ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯏꯍꯦ ꯊꯣꯡ ꯑꯁꯤ ꯌꯦꯡꯉꯨꯅꯤ ꯑꯩꯅ ꯆꯠꯈꯤꯕꯗꯨ ꯂꯦꯞꯄꯒ ꯌꯦꯡꯍꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯁꯤ ꯁꯤꯅꯤꯡꯉ ꯁꯤꯖꯧ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦꯗꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯆꯪꯁꯤꯜꯂꯒ ꯄꯨꯂꯞ ꯇꯪꯅꯤ ꯐꯨꯗꯅꯅꯦ ꯆꯠꯂꯒꯦꯗ ꯍꯩ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯅꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯌꯧꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯨꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯔꯤ ꯃꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯔꯤꯕꯅꯤ ꯑꯋꯣꯏꯕꯃꯛꯀꯤꯗꯤ ꯃꯗꯣ ꯎꯁꯤꯡꯅ ꯇꯨꯐꯛ ꯂꯦꯞꯂꯤꯕꯅꯤ ꯒꯣꯄꯥꯜ ꯃꯈꯨꯠꯇ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯃꯨꯛ ꯀꯥꯞ ꯑꯃꯨꯛ ꯃꯨꯊꯠ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯃꯨꯛ ꯇꯥꯁꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯊꯥꯕꯜꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯟꯁꯤꯡꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯧꯅ ꯈꯣꯡꯂꯤꯕꯗꯣ ꯒꯣꯄꯥꯜ ꯇꯥꯔꯤ ꯁꯟꯁꯤꯡꯅ ꯑꯗꯨꯝꯅ ꯈꯣꯡꯂꯕꯁꯨ ꯅꯣꯡ ꯀꯟꯅ ꯇꯥꯈꯤꯕ ꯃꯔꯝꯅ ꯊꯥꯕꯜ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯣꯛꯂꯤ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯈꯣꯡꯗꯝꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯒꯣꯄꯥꯜ ꯉꯔꯥꯡ ꯃꯍꯥꯛꯅ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯅꯣꯡ ꯇꯥꯁꯟꯈꯤꯕ ꯃꯔꯝꯅ ꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯖꯦꯡꯃꯨꯛ ꯆꯥꯎꯅ ꯏꯁꯤꯡ ꯑꯗꯣ ꯆꯕꯨꯛ ꯂꯩꯈꯤꯕꯅ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯊꯤꯐꯝ ꯈꯪꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯀꯗꯥꯏꯋꯥꯏꯗꯅꯣꯅꯦ ꯉꯔꯥꯡ ꯑꯩꯅ ꯐꯨꯝꯈꯤꯕꯗꯨꯕꯣ ꯁ꯭ꯋꯥꯏꯁꯤꯗꯔꯅꯦ ꯑꯁꯨꯝꯅ ꯈꯜꯂ ꯒꯣꯄꯥꯜꯅ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯔꯤ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯑꯣꯏꯔꯝꯗꯦ ꯑꯁꯨꯝꯅ ꯑꯃꯗ ꯑꯃꯨꯛ ꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯈꯨꯗꯤꯡ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯕ ꯑꯃ ꯐꯪꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯥꯎꯕ ꯑꯃ ꯃꯁꯥꯗ ꯐꯪꯂꯛꯄ ꯑꯗꯨꯗ ꯊꯥꯕꯜꯗꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯒꯣꯄꯥꯜꯅ ꯊꯥꯕꯜ ꯑꯩꯁꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣꯝꯃ ꯌꯦꯡꯉꯝꯃꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯒꯣꯄꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯣꯔꯆꯂꯥꯏꯠꯇꯣ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯒꯣꯄꯥꯜ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗ ꯆꯕꯨꯛ ꯂꯥꯛꯂꯒ ꯂꯦꯞꯈꯤꯕꯗꯨꯕꯨ ꯊꯥꯕꯜ ꯅꯠꯇꯕ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯩ ꯄꯣꯠꯁꯤ ꯄꯔꯞ ꯂꯧꯊꯣꯛꯂꯒ ꯌꯨꯝꯗ ꯂꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯒꯣꯄꯥꯜꯅ ꯄꯣꯠ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯀꯣꯏꯇꯧ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯄꯣꯠ ꯑꯗꯣ ꯐꯪꯂꯤ ꯃꯇꯝꯗꯣ ꯄꯨꯡ 1 ꯇꯥꯒꯗꯕ ꯃꯤꯅꯤꯠ 10 ꯉꯥꯏꯔꯕꯅꯤ ꯒꯣꯄꯥꯜꯅ ꯃꯗꯣ ꯂꯧꯊꯣꯛꯂꯒ ꯃꯥꯅ ꯃꯌꯣꯝ ꯑꯗꯣ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯂꯤ ꯃꯍꯥꯛꯅ ꯀꯥꯎꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯈꯥꯏꯈꯤꯕ ꯃꯐꯝ ꯑꯗꯣ ꯂꯩꯕꯥꯛ ꯈꯣꯠꯆꯤꯜꯂꯝꯗ꯭ꯔꯤ ꯐꯨꯝꯖꯤꯜꯂꯝꯗ꯭ꯔꯤ ꯒꯣꯄꯥꯜꯅ ꯄꯔꯞ ꯊꯥꯕꯜꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯆꯕꯨꯛ ꯂꯥꯛꯇꯨꯅ ꯏꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ ꯒꯣꯄꯥꯜ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝ ꯁꯥꯡꯅ ꯆꯦꯜꯂꯛꯄꯗꯣ ꯋꯥꯔꯗꯨꯅ ꯃꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯍꯥꯛ ꯆꯦꯜꯂꯝꯕ ꯑꯗꯣ ꯂꯦꯞꯂꯒ ꯇꯞꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯞꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯨꯗ꯭ꯔꯨꯡ ꯆꯦꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯇꯨꯡ ꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ ꯒꯣꯄꯥꯜ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯑꯃꯨꯛ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯈꯤ ꯎꯆꯤꯜ ꯅꯥꯆꯤꯜꯅ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯔꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯁꯅꯥꯔꯩꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯔꯩꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯖꯥꯠꯅꯤ ꯄꯥꯛ ꯀꯧꯕ ꯇꯥꯗꯦ ꯒꯣꯄꯥꯜꯅ ꯊꯣꯡ ꯑꯗꯨꯗ ꯍꯥꯏꯒꯠꯇꯅ ꯊꯤꯟꯕꯗꯒꯤ ꯁꯅꯥꯔꯩꯗꯣ ꯇꯥꯔꯕ ꯃꯥꯜꯂꯤ ꯍꯣ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯏ ꯒꯣꯄꯥꯜꯅ ꯑꯩ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ ꯍꯥꯏꯔꯒ ꯅꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯁꯅꯥꯔꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯂꯤꯕꯅꯤ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯇꯨꯝꯂꯨꯔꯤꯕꯅꯤ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯅ ꯁꯤꯒꯤ ꯃꯌꯣꯝꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯐꯨꯝꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯅꯦ ꯄꯦꯜꯂꯕ ꯖꯥꯠꯅꯤ
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯅꯥꯔꯩꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯃꯥꯏꯕꯗꯨꯅ ꯐꯨꯝꯃꯨꯁꯣꯅ ꯑꯃꯨꯛ ꯐꯨꯝꯃꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯧꯊꯣꯛꯑꯣꯅ ꯑꯃꯨꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯐꯨꯝꯃꯨ ꯍꯥꯏꯔꯤꯁꯤꯕꯨ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯣ ꯑꯩꯅ ꯉꯔꯥꯡ ꯐꯨꯝꯂꯨꯕꯗꯣ ꯃꯇꯝꯗꯣ ꯌꯥꯝꯅ ꯊꯦꯡꯃꯜꯂꯦ ꯄꯨꯡ 12ꯗ ꯐꯨꯝꯃꯨꯁꯨ ꯁꯤꯅꯤꯗꯅ ꯍꯌꯦꯡꯗꯤꯅꯦ ꯄꯨꯡ 12ꯗ ꯐꯨꯝꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯈꯣ ꯑꯩꯅ ꯃꯁꯤ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯠ ꯏꯅꯔꯛꯂꯤꯕꯅꯤꯅꯦ ꯑꯩ ꯀꯤꯃꯟꯗꯅ ꯆꯤꯔꯛꯂꯤꯕꯅꯤ ꯍꯩ ꯊꯨꯡꯉꯣꯟꯖꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯒꯣꯄꯥꯜꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯇꯨꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯕꯨꯛ ꯆꯠꯄꯒꯨꯝ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯂꯤ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯑꯃꯗꯤ ꯒꯣꯄꯥꯜꯅ ꯀꯔꯤꯅꯣ ꯑꯁꯤꯕꯣ ꯆꯕꯨꯛ ꯆꯠꯂꯤꯕꯁꯤꯕꯨ ꯃꯤꯔꯣ ꯂꯥꯏꯔꯣ ꯍꯣꯏ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯄꯣꯠꯇꯨ ꯂꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯄꯣꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯄꯣꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯗꯒꯤ ꯌꯦꯡꯉꯨ ꯇꯝꯅꯔꯤꯕꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯣꯏꯕꯒꯤ ꯃꯌꯨꯝꯗ ꯊꯝꯃꯨꯔꯕꯗꯤ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯑꯁꯨꯝꯅ ꯇꯝꯅꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯇꯝꯅꯗꯅ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯥ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯗꯕꯅꯤꯅꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯟ ꯊꯨꯝꯗꯨ ꯐꯪꯂꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯅꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯒꯦ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯒꯣꯄꯥꯜꯅ ꯂꯣꯟꯁꯤꯜꯂꯝꯃꯔꯣꯏꯕꯁꯤ ꯏꯃꯨꯡꯗ ꯆꯪꯉꯦꯕꯁꯤ ꯀꯝꯗꯧꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯗꯨꯡ ꯂꯥꯛꯆꯔꯕꯁꯨ ꯃꯤꯗꯤ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯇꯨꯃꯤꯟꯅ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯒꯣꯄꯥꯜ ꯑꯃꯗꯤ ꯁꯅꯥꯔꯩ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯁꯅꯥꯔꯩꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯊꯣꯡꯗꯤ ꯑꯗꯨꯃꯛ ꯂꯣꯜꯂꯝꯂꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ ꯉꯔꯥꯡ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨ ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯥꯕꯜꯗꯣ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯣꯄꯥꯜ ꯏꯉꯛ ꯉꯛꯅ ꯑꯃꯗꯤ ꯃꯁꯥꯗꯣ ꯈꯤꯔꯨꯝ ꯇꯧꯅ ꯀꯤꯒꯨꯝ ꯀꯔꯤꯒꯨꯝ ꯊꯥꯕꯜ ꯂꯥꯛꯂꯤꯕꯗꯨꯗ ꯍꯥꯏ ꯊꯥꯕꯜ ꯀꯔꯤꯅꯣꯅꯦ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯇꯥꯗ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ ꯁꯦ ꯇꯥꯗꯅ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯂꯥꯛꯂꯝꯕ ꯃꯥꯜꯂꯤ ꯁꯦ ꯁꯤꯒꯤ ꯀꯔꯅꯤꯁꯤ ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯣꯄꯥꯜ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯦꯔ ꯏꯕꯣ ꯁꯤꯒꯤ ꯀꯔꯅꯤꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯑꯩꯒꯤ ꯑꯣꯏꯔꯗꯒꯦꯅꯦ ꯑꯩꯒꯤ ꯀꯔꯅꯤꯗꯤ ꯂꯩꯖꯩ ꯀꯩꯅꯣ ꯅꯪꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯣꯏꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯅꯪꯅ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯕꯜꯅ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯕꯤꯔꯤꯕꯗꯣ ꯇꯧꯕꯤꯒꯅꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯉꯔꯥꯡꯁꯨ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯀꯔꯤ ꯐꯨꯝꯒꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯇꯧꯈꯥꯏꯔꯝꯂꯒ ꯀꯔꯅꯤꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯒ ꯂꯩꯔꯝꯃꯤ ꯇꯥꯗ ꯇꯧꯕꯤꯅꯨ ꯑꯩꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯕꯗ ꯀꯔꯤꯝꯇꯕꯨꯗꯤ ꯂꯩꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒ ꯇꯧꯔꯝꯂꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯒꯅꯤ ꯇꯥꯗ ꯑꯉꯥꯡ ꯑꯍꯟ ꯈꯥꯏꯔꯛꯂꯣꯏ ꯑꯁꯨꯝꯅ ꯊꯥꯕꯜꯗꯣ ꯒꯣꯄꯥꯜꯗ ꯈꯔ ꯆꯩꯔꯝꯂꯒ ꯀꯔꯅꯤ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯒꯣꯄꯥꯜꯅ ꯑꯩ ꯁꯤꯗꯤꯕ ꯀꯔꯅꯤꯁꯤꯅ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯤꯕꯅꯣ ꯑꯗꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯇꯦꯛꯁꯤ ꯁꯣꯟꯖꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯔꯩ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯍꯣꯏ ꯀꯔꯤꯅꯣꯅꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯁꯅꯥꯔꯩꯅ ꯐꯔꯦꯅ ꯁꯦ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏ ꯈꯪꯈ꯭ꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯀꯔꯤ ꯁꯥꯔꯒꯦ ꯏꯕꯨ ꯏꯀꯥꯏꯖꯩꯅꯦ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯉꯔꯥꯡ ꯑꯩꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯝ ꯇꯧꯔꯤꯉꯩꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯤꯕꯅꯤ ꯃꯗꯣ
मा सोदन ओइरमगनी अइना तुंग हंदुना टोर्च लाइट कापददी कना अमत लेरमदबनी मदगी अइना थोंगान थोरकपदसु चबुक चबुक इनरखिबनी मदई इनरकपद युम यो फावब इनरखिबनी मदु थाबल नत्रगना कनानो खंद्रेने अइना ngasi अहिंग मागे युमदा फुंबा चके खल्लिबसी मसी यारोदोरिबा कइनोमा तौरी कदोबा यारोदोरिदो हा मा तुमखिबा ngairga tawgadabani मिरक नरक जेंगदगा थबक तौबा हैत्रबदी कइदोबगे थबक तौरिबनो ओइ नंग तौरगेरो हा नंग तौरगेरा बसे असोमना हायरकपदा सनारैना फरेसे इबानी चलगा तौरुसी करिगुमदा मखोइना खंगलबसुने मते मनाउदो हेतबा हातोकलमगा लोइरे ए कयादनो येंगुनसे कयादा लाइना हारिबनो येंगोबसे मी यमा हाटपगासी हेक्ता याबगी मवंगदा हय 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 संगु असोमना गोपाल अमदे सनारै इमुंगदा करी करिनो वा खरा तानाख्रे मसिगी मतुंग थाबलसु मयुम लोमदा हलकले मतमरतो लैनाना करी यमो हाइनरमलगी हाइदुना हंगी थाबलना हाइरमबनी करी करिनो खरा मतुंग मनावगा तरोक्तबदिने आइदि यमना सागोने हारिसिनी मखोइना इखुइगी इतै इनाउसिबु उसितदुना तौरिबनी येना खासिदा मोना करी फुंगुदिनो खंगिने तौखाइरमलबसे कइनो खंगदिबा पंगना पंगिसु करनिदु हुंतु मसखिने अइना सारोक्तनाने मखोइ लोइना हातोकने हाइसिनी अस हाइहेदिसे लाओसे लबुक चपा थेंगिनेबनी असोमना हायदुना लैना अमदि थाबल लबुक लोमदा कुमख्री नुमिदांगे मतमनी गोपाल करी करम तौरगा थाबलगी युंगी येना खादा पोरसे फुमलुसिगे हायदुना वखल खल्ली फुमदबदि यादी असोमना वखल खन्ना हौजिक्ति अहिंग नुंगाइगे मतम यौसल्लक्ले गोपाल महाक्सु थौरांग पुनमुक लोरेदुना सनारैगा मखोइ अनिदो थाबलगी युम तमना लाक्ली वारी असिगी अहानबा तांकक मतांग असिदा लोइसिनजरी गोपालना थाबलगी मयुमदा लाक्लगा पोट अदु फुंबा ngमखिबरा नत्रगना थाबल खंगलकपदगी मखोइ अनि फाखिबरा हाइबदु मथंगी अनिसुबा तांककता खंगमिनरसी मयाम बोरवैबदा मुक्का हन खुरुमजरी।